ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯀꯣꯀꯣꯃꯤꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏ ꯑꯄꯤꯜ ꯑꯃ ꯇꯧꯅꯤꯡꯕꯒꯤ ꯉꯁꯤ ꯄ꯭ꯔꯦꯁ ꯃꯤꯠꯁꯤ ꯀꯧꯖꯕꯅꯤ. ꯑꯗꯨ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯁꯤꯟꯕ ꯂꯥꯡꯕꯗ ꯐꯥꯎꯕ ꯌꯥꯎꯔꯝꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯊꯧꯔꯥꯡ ꯇꯧꯔꯒ ꯑꯣꯏꯍꯜꯂꯛꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯃꯦꯒꯤ ꯇꯥꯡ 3, ꯏꯪ 2023ꯗ ꯍꯧꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯒꯤ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯄ ꯑꯁꯤ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤ ꯆꯞ ꯆꯥꯕ ꯃꯁꯛ ꯊꯣꯛꯄ ꯊꯕꯛ ꯑꯃ ꯐꯥꯎꯕ ꯇꯧꯗꯅ ꯂꯩꯔꯛꯄ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯍꯥꯏꯔꯒ ꯂꯥꯛꯄ ꯇꯥꯜꯂꯒ ꯂꯥꯛꯄ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯅꯅꯕꯒꯤ ꯍꯣꯠꯅꯔꯛꯄꯗ ꯇꯉꯥꯏ ꯐꯗꯅ ꯁꯤꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯅ ꯃꯤꯌꯥꯝꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯗ ꯍꯥꯏꯔꯒ ꯂꯥꯎꯔꯒ ꯂꯥꯛꯈꯤꯕꯁꯤꯡ ꯑꯁꯤ ꯐꯥꯎꯕꯗ ꯊꯕꯛ ꯑꯃꯠꯇ ꯑꯣꯟꯊꯣꯛꯇꯅ ꯂꯩꯔꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯆꯍꯤ 2 ꯃꯄꯨꯡ ꯐꯥꯖꯤꯜꯂꯛꯀꯗꯣꯔꯦ. ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯆꯍꯤ 2 ꯃꯄꯨꯡ ꯐꯥꯔꯝꯗꯥꯏ ꯌꯥꯝ ꯅꯛꯁꯜꯂꯛꯄ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯃꯨꯛ ꯍꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯁꯦꯁꯟꯗ ꯏꯟꯗꯤꯌꯥꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯄꯨꯔꯤꯕ ꯏꯟꯆꯥꯔꯖ ꯑꯣꯏꯔꯤꯕ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯌꯥꯝꯅ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯁꯤ ꯃꯤꯇꯩ ꯀꯨꯀꯤ ꯈꯛꯇ ꯑꯩꯈꯣꯏꯒꯤ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯏꯔꯥꯡꯅꯤ, ꯃꯁꯤ ꯇꯦꯔꯣꯔꯤꯖꯝꯒ ꯃꯔꯤ ꯂꯩꯅꯗꯦ, ꯃꯁꯤ ꯑꯇꯩ ꯙꯔꯃꯒ ꯔꯤꯂꯤꯖꯟꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯂꯥꯏꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯁꯤ ꯅꯥꯟꯊꯣꯛꯈꯤꯕꯒꯤ ꯃꯑꯣꯡꯗ ꯅꯥꯟꯊꯣꯛꯈꯤꯕ ꯌꯥꯅꯕꯒꯤ ꯃꯑꯣꯡꯗ ꯃꯤꯌꯥꯝꯗ ꯅꯝꯁꯤꯜꯂꯒ ꯊꯝꯃꯝꯕ ꯑꯗꯨꯒꯨꯝꯕ ꯃꯥꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯁꯤ ꯏꯟꯗꯤꯌా ꯒꯚꯔꯟꯃꯦꯟꯠꯅ ꯂꯣꯏꯁꯤꯟꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯑꯃ, ꯂꯣꯏꯁꯤꯟꯕ ꯄꯥꯝꯗꯕꯒꯤ ꯃꯃꯤ ꯑꯃ ꯌꯥꯝ ꯆꯥꯎꯅ ꯇꯥꯔꯛꯏ. ꯃꯗꯨ ꯇꯥꯔꯛꯄꯒ ꯏꯔꯣꯏꯅꯅ ꯉꯔꯥꯡꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯦꯁꯤꯌꯥꯟ ꯑꯦꯖꯗ ꯐꯣꯡꯕ ꯄꯥꯎꯁꯤꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯗꯤꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯔꯤꯄꯣꯔꯇꯔꯁꯤꯡꯅ ꯄꯤꯕ ꯔꯤꯄꯣꯔꯠꯇꯨ ꯌꯦꯡꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯒ ꯑꯩꯈꯣꯏꯒꯤ ꯆꯥꯏꯅꯥꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯗꯨꯒꯨꯝꯂꯕ ꯏꯟꯁꯔꯖꯦꯟ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯈꯨꯠ ꯌꯥꯎꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯃꯨꯛ ꯏꯁꯜꯂꯛꯄ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯌꯥꯝ ꯆꯥꯎꯅ ꯆꯃꯝꯅꯍꯟꯕ. ꯁꯣꯝ ꯅꯥꯀꯟꯗ ꯑꯣꯜꯔꯦꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯀꯤ ꯑꯦꯁꯄꯦꯛ, ꯕꯔꯃꯥꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯑꯦꯁꯄꯦꯛ, ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤꯒꯤ ꯑꯦꯁꯄꯦꯛ, ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯒꯤ ꯑꯦꯁꯄꯦꯛ, ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯃꯔꯨꯑꯣꯏꯅ ꯐꯣꯔꯦꯟ ꯃꯔꯁꯤꯅꯔꯤꯁ ꯃꯌꯥꯝ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯒ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯀꯦꯝ ꯍꯥꯡꯍꯜꯂꯒ ꯌꯣꯛꯑꯒ ꯊꯝꯈꯤꯕꯒꯤ ꯑꯦꯁꯄꯦꯛ, ꯁꯤ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯊꯩꯗꯣꯛꯈ꯭ꯔꯒ ꯇꯣꯉꯥꯟꯕ ꯃꯥꯏꯌꯣꯟ ꯑꯃꯗ ꯑꯃꯨꯛ ꯄꯨꯅꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯗꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯍꯟꯅꯤꯡꯕꯅ ꯈꯣꯔꯣꯛ ꯈꯣꯠꯇꯅ ꯇꯨꯝꯕ ꯆꯥꯕ ꯚꯥꯞꯃꯦꯟ ꯇꯥꯗꯅ ꯃꯤꯌꯥꯝ ꯑꯁꯤꯅ ꯑꯋꯥ ꯃꯩꯁꯥ ꯈꯥꯡꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕꯒꯤ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯂꯛꯇꯕ ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯆꯃꯝꯅꯔꯒ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯚꯥꯞ ꯇꯥꯃꯤꯟꯅꯕ, ꯑꯩꯈꯣꯏ ꯃꯁꯦꯟ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯀꯥꯟꯗ ꯆꯞ ꯆꯥꯕ ꯋꯥꯈꯜ ꯃꯤꯠꯌꯦꯡ ꯑꯃꯗ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯕ ꯉꯝꯅꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯑꯩꯈꯣই ꯀꯣꯀꯣꯃꯤꯅ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯆꯠꯇꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯃꯌꯥꯝ ꯑꯃ ꯃꯊꯪ ꯃꯤꯗꯤꯌꯥ ꯌꯥꯎꯕ ꯑꯃꯗꯤ ꯌꯥꯎꯗꯕ ꯃꯤꯐꯝ ꯃꯌꯥꯝ ꯑꯃ ꯄꯥꯡꯊꯣꯛꯃꯤꯟꯅꯔꯀꯥꯟꯗ ꯊꯣꯛꯏꯕ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯑꯁꯤꯒꯤ ꯃꯆꯪ ꯑꯣꯏꯕ ꯑꯃꯗꯤ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯟꯅ ꯇꯤꯟꯅꯕꯒꯤ ꯊꯕꯛ ꯑꯃ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯟꯅ ꯆꯠꯊꯖꯔꯤ. ꯑꯗꯣ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡ ꯑꯁꯤ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏ ꯀ꯭ꯂꯣꯖ ꯗꯣꯔ ꯑꯣꯏꯅ ꯀꯦꯃꯦꯔꯥ ꯃꯤꯇꯤꯡ ꯑꯣꯏꯅ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥꯗ ꯀꯟꯐꯥꯏꯟ ꯇꯧꯔꯒ ꯇꯧꯔꯝꯕꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯞ ꯆꯥꯕ ꯃꯁꯤꯒꯤ ꯃꯁꯛ ꯊꯣꯛꯄ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯂꯛꯇꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯄꯥꯛꯇꯛꯅꯅ ꯏꯁꯨ ꯑꯁꯤ ꯈꯪꯕ ꯉꯝꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯂꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯂꯨꯆꯤꯡꯕꯤꯁꯤꯡ, ꯀ꯭ꯂꯕꯀꯤ ꯂꯨꯆꯤꯡꯕ ꯂꯨꯆꯤꯡꯕꯤꯁꯤꯡ, ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯂꯨꯆꯤꯡꯕ ꯂꯨꯆꯤꯡꯕꯤꯁꯤꯡ, ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯗ ꯂꯩꯔꯤꯕ, ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯍꯌꯦꯡꯗꯒꯤ ꯍꯧꯔꯒ ꯂꯥꯛꯀꯗꯧꯔꯤꯕ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 30 ꯐꯥꯎꯕꯁꯤꯒꯤ ꯃꯅꯨꯡꯗ ꯏꯁꯥꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡ, ꯏꯁꯥꯅ ꯀꯣꯟꯂꯤꯕ ꯑꯦꯔꯤꯌꯥꯁꯤꯡ ꯑꯗꯨꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝꯁꯤꯡ ꯄꯥꯡꯊꯣꯛꯄꯤꯔꯀꯥꯟꯗ ꯃꯥꯁ ꯑꯦꯋꯦꯌꯔꯅꯦꯁ ꯀꯦꯝꯄꯦꯟ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩꯄꯥꯛ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯃꯗꯤ ꯃꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ
ꯄꯥꯡꯊꯣꯛꯄ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯂꯕ ꯃꯥꯁ ꯑꯦꯋꯦꯌꯔꯅꯦꯁ ꯀꯦꯝꯄꯦꯟ ꯑꯣꯟ 2 years of Manipur crisis ꯍꯥꯏꯕ ꯑꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤꯒꯤ ꯊꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯀꯥꯏꯁꯤꯡꯅ ꯃꯤꯐꯝ ꯑꯁꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 10 ꯐꯥꯎꯕꯗ ꯍꯌꯦꯡꯗꯒꯤ ꯍꯧꯔꯒ ꯁꯤꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯀꯣꯀꯣꯃꯤꯒꯤ ꯁꯥꯏꯠꯇꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯔꯤ ꯍꯥꯏꯔꯤꯕ ꯁꯤꯟꯕꯤꯒꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯂꯩꯀꯥꯏꯅ ꯊꯧꯔꯥꯡ ꯇꯧꯔꯒ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯄꯨꯊꯣꯛꯄꯤꯔꯒ ꯐꯝꯕꯤꯕ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯄꯤꯕ ꯑꯗꯨꯒ ꯃꯤꯐꯝ ꯑꯗꯨꯗ ꯋꯥꯉꯥꯡꯂꯣꯏ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯣꯀꯣꯃꯤꯒꯤ ꯈꯪꯒꯠꯆꯔꯕ ꯋꯥꯉꯥꯡꯂꯣꯏ 15 ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯁꯛ ꯅꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯈꯪꯒꯠꯆꯔꯀꯥꯟꯗ ꯃꯤꯇꯤꯡ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯋꯥꯉꯥꯡꯂꯣꯏ ꯑꯅꯤ ꯑꯍꯨꯝ ꯊꯥꯔꯛꯇꯨꯅ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯆꯪ ꯑꯣꯏꯕ ꯃꯔꯨ ꯑꯣꯏꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯌꯥꯎꯅ ꯈꯦꯠꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ ꯆꯦꯟꯕ ꯌꯥꯔꯣꯏꯗꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯁꯤ ꯏꯔꯥꯡ ꯑꯁꯤꯗ ꯀꯃꯥꯏꯅ ꯆꯦꯟꯅꯩ ꯃꯣꯏꯅ ꯂꯧꯒꯗꯕ ꯊꯧꯗꯥꯡꯅ ꯀꯔꯤꯅꯣ ꯃꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯅ ꯀꯔꯤꯅꯣ ꯇꯧꯔꯤꯅ ꯀꯔꯤꯅꯣ ꯇꯧꯔꯣꯏꯗꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡ ꯑꯁꯤ ꯆꯍꯤ ꯑꯅꯤꯁꯤ ꯐꯥꯖꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯑꯄꯨꯟꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯍꯧꯕ ꯉꯝꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯃꯗꯨ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯏꯔꯥꯡ ꯑꯁꯤ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯁꯤꯜꯂꯛꯀꯗꯣꯏꯅꯣꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯨꯝ ꯍꯥꯏꯅꯔꯒ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯅ ꯍꯥꯏꯅꯔꯒ ꯑꯩꯈꯣꯏꯁꯤ ꯁꯨꯝ ꯉꯥꯏꯔꯒ ꯂꯩꯔꯒ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯑꯣꯟꯅ ꯇꯩꯅꯅ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯄꯉꯥꯡꯗ ꯉꯥꯡꯉꯒ ꯄꯨꯔꯒ ꯆꯠꯄꯁꯦ ꯃꯁꯤꯅ ꯑꯩꯈꯣই ꯃꯤꯌꯥꯝꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯃꯗꯤ ꯏꯪ ꯇꯞꯄ ꯅꯤꯡꯇꯝꯕ ꯑꯗꯨ ꯍꯟꯖꯤꯜꯂꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯤ ꯀꯣꯀꯣꯃꯤꯒꯤ ꯃꯐꯝꯗ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯇꯧꯐꯝ ꯊꯣꯛꯄ ꯋꯥꯐꯝ ꯈꯔ ꯄꯟꯖꯔꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯊꯝꯃꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤ ꯐꯥꯎꯕꯗ ꯔꯨꯜ ꯑꯣꯐ ꯂꯣ ꯍꯥꯏꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯉꯥꯛꯂꯣꯟ ꯑꯃ ꯂꯩꯕꯒꯤ ꯂꯩꯉꯥꯛ ꯑꯗꯨꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯃꯤꯌꯥꯝꯗ ꯆꯠꯍꯟꯕ ꯉꯝꯗꯕ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯆꯤꯡ ꯑꯃꯗꯤ ꯑꯇꯣꯞꯄ ꯆꯤꯡꯒꯤ ꯖꯒꯥꯁꯤꯡꯁꯤꯗ ꯇꯧꯅꯤꯡꯕ ꯄꯪꯇꯧꯗ ꯇꯧꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯄꯥꯏꯗꯕ ꯂꯝꯕꯤ ꯊꯤꯡꯕ ꯂꯝ ꯊꯤꯡꯕ ꯊꯠꯄ ꯃꯤ ꯐꯥꯕ ꯄꯨꯟꯕ ꯍꯥꯠꯄ ꯇꯨꯞꯄ ꯃꯤ ꯃꯥꯡꯍꯟꯕ ꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯊꯣꯛꯑꯒ ꯂꯩꯔꯒ ꯃꯁꯤꯒꯤ ꯆꯥꯅꯕ ꯑꯦꯛꯁꯟ ꯑꯃꯠꯇ ꯁ꯭ꯇꯦꯠꯀꯤ ꯐꯣꯔꯁꯀꯤ ꯁꯥꯏꯠꯇꯒꯤꯁꯨ ꯂꯧꯈꯠꯇꯕ ꯂꯤꯒꯦꯜꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯂꯧꯈꯠꯇꯕ ꯁ꯭ꯇꯦꯠꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯂꯧꯈꯠꯇꯕ ꯒꯚꯔꯅꯔꯅꯁꯨ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯃꯤꯌꯥꯝꯗ ꯔꯤꯄꯣꯔꯠ ꯑꯃ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯊꯝꯕ ꯉꯝꯗꯕ ꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯃꯁꯤꯃ ꯂꯩꯔꯦ ꯑꯅꯤꯁꯨꯕꯗ ꯍꯣꯁꯇꯥꯏꯜ ꯑꯦꯔꯤꯌꯥꯁꯤꯡ ꯆꯤꯡꯗ ꯂꯩꯔꯤꯕ ꯍꯣꯁꯇꯥꯏꯜ ꯑꯦꯔꯤꯌꯥ ꯍꯥꯏꯕꯗꯤ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯆꯠꯀꯦ ꯂꯥꯛꯀꯦ ꯑꯃꯗꯤ ꯐꯥꯎꯔꯒ ꯂꯝꯕꯤ ꯆꯠꯆꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯗꯨꯗ ꯍꯥꯠꯄ ꯇꯨꯞꯄ ꯐꯥꯕ ꯄꯨꯟꯕ ꯑꯃꯗꯤ ꯑꯀꯤ ꯑꯈꯪ ꯄꯤꯒꯅꯤ ꯍꯥꯏꯗꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯔꯒ ꯂꯩꯔꯤꯕ ꯍꯣꯁꯇꯥꯏꯜ ꯑꯦꯔꯤꯌꯥꯁꯤꯡ ꯑꯁꯦ ꯃꯁꯤ ꯁꯦꯅꯤꯇꯥꯏꯖ ꯇꯧꯅꯅꯕꯒꯤ ꯊꯕꯛ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯉꯁꯤ ꯐꯥꯎꯗ ꯄꯥꯏꯈꯠꯇꯦ ꯑꯗꯨꯒ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯒꯚꯔꯅꯔ ꯃꯁꯥꯁꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯁꯤꯗꯩꯁꯤꯗ ꯒꯚꯔꯅꯔ ꯑꯣꯏꯅ ꯄꯤ ꯑꯥꯔ ꯂꯥꯛꯑ ꯃꯇꯨꯡꯗ ꯆꯥꯔꯖ ꯄꯨꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯀꯣꯀꯣꯃꯤꯒꯤ ꯊꯧꯃꯤꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯋꯤꯃꯦꯟ ꯋꯤꯡꯒꯤ ꯏꯃꯥꯁꯤꯡ ꯌꯥꯎꯔꯒ ꯄꯨꯟꯅ ꯆꯪꯉ ꯐꯝꯃꯤꯟꯅꯕ ꯃꯇꯝꯗ ꯒꯚꯔꯅꯔ ꯃꯁꯥꯗ ꯑꯩꯈꯣꯏꯅ ꯁꯦꯡꯅ ꯍꯥꯏꯔꯝꯃꯕꯅꯤ ꯁꯁꯄꯦꯟꯁꯟ ꯑꯣꯄꯔꯦꯁꯟꯗ ꯂꯩꯔꯤꯕ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯒꯤ ꯂꯤꯗꯔꯁꯤꯡ ꯑꯁꯤ ꯐꯣꯔꯦꯟꯅꯔ ꯉꯥꯛꯇꯅꯤ ꯃꯣꯏ ꯃꯁꯥꯅ ꯒꯚꯔꯅꯔ ꯃꯁꯥꯅ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯉꯩꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯗ ꯏꯔꯛꯈꯤꯕ ꯆꯤꯊꯤꯁꯤꯡ ꯂꯣꯏꯅ ꯎꯅꯔꯛꯈ꯭ꯔꯕꯅꯤ ꯃꯥ ꯃꯁꯥꯁꯨ ꯈꯪꯉꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯐꯣꯔꯦꯟꯅꯔꯅ ꯂꯤꯗꯔ ꯑꯣꯏꯕ ꯇꯦꯔꯣꯔꯤꯁ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯒ꯭ꯔꯨꯞ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯆꯤꯡꯊꯛꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯀꯦꯝ ꯍꯥꯡꯗꯨꯅ ꯊꯝꯃꯒ ꯃꯅꯤꯄꯨꯔꯗ ꯀꯃꯥꯏꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯃꯗꯤ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯀꯗꯣꯏꯅꯣ ꯀꯃꯥꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯍꯟꯖꯤꯜꯂꯛꯀꯗꯣꯏꯅꯣ ꯀꯃꯥꯏꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯍꯟꯖꯤꯜꯂꯛꯀꯗꯣꯏꯅꯣ ꯑꯗꯨꯅ ꯃꯁꯤ ꯂꯣꯏꯁꯤꯜꯂꯨ ꯃꯁꯤ ꯂꯧꯊꯣꯛꯎ ꯍꯥꯏꯕꯁꯤ ꯍꯟꯖꯟ ꯍꯥꯏꯔ ꯐꯥꯎꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯗꯨꯒꯤ ꯊꯕꯛ ꯑꯝꯇ ꯇꯧꯕ ꯉꯝꯗꯕ ꯈꯨꯠꯂꯥꯏ ꯊꯤꯡꯒꯠꯂꯨ ꯍꯥꯏꯔꯒ ꯊꯤꯡꯒꯠꯂꯣꯏꯅ ꯐꯣꯡꯅ ꯂꯥꯎꯔꯛꯄꯗ ꯊꯤꯡꯒꯠꯂꯣꯏꯅ ꯂꯥꯎꯔꯛꯏꯕ ꯃꯤꯁꯤꯡꯗꯨꯒꯤ ꯃꯊꯛꯇ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯝꯇ ꯇꯧꯈꯤꯗꯕ ꯍꯥꯏꯋꯦ ꯂꯝꯕꯤ ꯐꯥꯠꯂꯨ ꯍꯥꯏꯔꯒ ꯐꯥꯠꯂꯣꯏ ꯑꯩꯈꯣꯏ ꯐꯥꯠꯍꯜꯂꯣꯏ ꯆꯠꯍꯜꯂꯣꯏ ꯍꯥꯏꯗꯅ ꯍꯥꯏꯔꯒ ꯑꯀꯟꯕ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯄ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯕ ꯁꯤꯐꯥꯏ ꯃꯌꯥꯝ ꯑꯃ ꯁꯣꯛꯍꯜꯂꯒ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯆꯠꯊꯔꯛꯄꯗꯨꯁꯨ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯀꯩꯝꯇ ꯇꯧꯔꯛꯈꯤꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯏꯟꯗꯤꯌా ꯒꯚꯔꯟꯃꯦꯟꯠꯅ ꯏꯔꯥꯡ ꯑꯁꯤꯕꯨ ꯄꯨꯔꯒ ꯆꯠꯂꯤꯕ ꯏꯔꯥꯡ ꯑꯁꯤꯕు ꯊꯧꯖꯜꯂꯤꯕ ꯏꯔꯥꯡ ꯑꯁꯤꯕꯨ ꯆꯠꯊꯔꯤꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃꯗꯤ ꯇꯦꯔꯣꯔꯤꯁ ꯒ꯭ꯔꯨꯞꯁꯤꯡꯗꯨ ꯅꯥꯀꯣꯏꯅꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯃꯗꯤ ꯁꯧꯒꯠꯄ ꯃꯥꯟꯕ ꯃꯑꯣꯡꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯂꯥꯛꯁꯟꯅꯅꯕ ꯂꯣꯏꯁꯤꯟꯅꯅꯕ ꯊꯕꯛ ꯑꯝꯇ ꯄꯥꯏꯈꯠꯇꯕ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯀꯝꯗꯧꯅ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯂꯥꯝꯕ ꯐꯪꯗꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯍꯧꯔꯒ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯁꯤ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯊꯦꯡꯅꯕ ꯑꯃ ꯑꯩꯈꯣꯏ ꯇꯧꯗ꯭ꯔꯒꯗꯤ ꯃꯈꯣꯏ ꯑꯣꯟꯅ ꯇꯩꯅꯅ ꯁꯨꯝ ꯉꯥꯡꯗꯅ ꯃꯆꯤꯟ ꯊꯤꯗꯅ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯒ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯂꯥꯔꯖꯔ ꯑꯣꯗꯤꯌꯟꯁꯇꯅ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝ ꯑꯃꯅ ꯃꯤꯁꯂꯦꯠ ꯇꯧꯔꯒ ꯁꯨꯝ ꯊꯝꯃꯒ ꯏꯔꯥꯡ ꯑꯁꯤ ꯁꯨꯝ ꯆꯤꯡꯊꯔꯒ ꯄꯨꯊꯔꯒ ꯆꯠꯈꯤꯒꯗꯧ ꯃꯥꯟꯕ ꯆꯍꯤ ꯑꯅꯤꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯒ ꯑꯃꯨꯛ ꯆꯍꯤ 3, 4, 5 ꯆꯠꯊꯔꯛꯀꯗꯧꯕ ꯃꯥꯟꯕ ꯃꯈꯣꯏꯒꯤ ꯌꯥꯝꯅ ꯐꯠꯇꯕ ꯑꯦꯇꯤꯇ꯭ꯌꯨꯠ ꯈꯔ ꯀꯣꯀꯣꯃꯤꯅ ꯎꯕ ꯐꯪꯉꯤ
ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯒꯤ ꯆꯠꯊꯔꯛꯀꯦꯅ ꯇꯧꯔꯤꯕ ꯃꯣꯏꯒꯤ ꯃꯁꯤꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯦ ꯊꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯣꯔ ꯆꯞ ꯆꯥꯕ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯃ ꯐꯪꯅꯅꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯆꯠꯊꯔꯤꯕ ꯆꯍꯤ 2 ꯂꯣꯏꯁꯤꯟꯕ ꯉꯝꯃꯛꯇꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯄꯨꯟꯅ ꯚꯥꯞ ꯇꯥꯃꯤꯟꯅꯕ ꯈꯪꯃꯤꯟꯅꯕꯒꯤ ꯌꯥꯝ ꯇꯉꯥꯏꯐꯗꯕ ꯑꯃ ꯂꯩꯔꯦ ꯃꯗꯨ ꯈꯪꯃꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯆꯨꯝꯅꯒꯤ ꯀꯣꯀꯣꯃꯤꯅ ꯁꯤꯟꯖꯕ ꯃꯤꯐꯝꯁꯤꯡꯗ ꯃꯤꯌꯥꯝ ꯍꯨꯞꯇꯅ ꯍꯦꯛꯇ ꯂꯥꯛꯄꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯨꯅ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯀ꯭ꯂꯕ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯟꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯤꯐꯝꯁꯤꯡ ꯁꯤꯟꯕꯤꯔꯀꯥꯟꯗ ꯀꯣꯀꯣꯃꯤꯗ ꯄꯥꯎ ꯄꯤꯕꯤꯔꯒ ꯅꯨꯃꯤꯠ ꯑꯃꯗꯤ ꯃꯇꯝ ꯑꯗꯨ ꯂꯦꯞꯄꯤꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯈꯟꯅꯅ ꯏꯁꯨꯁꯤꯡ ꯑꯁꯤꯗ ꯐꯖꯅ ꯅꯩꯅꯃꯤꯟꯅꯔꯕ ꯈꯪꯃꯤꯟꯅꯔꯕ ꯋꯥꯉꯥꯡꯂꯣꯏꯁꯤꯡ ꯑꯩꯈꯣꯏ ꯏꯁꯥ ꯊꯧ ꯄꯨꯖꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯣꯏꯅ ꯌꯥꯎꯔꯒ ꯂꯥꯛꯑꯒ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟꯕ ꯑꯃꯗꯤ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕꯒꯤ ꯀꯦꯝꯄꯦꯟ ꯑꯃ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯆꯠꯊꯔꯒ ꯂꯥꯛꯆꯕꯅꯤ ꯃꯗꯨ ꯃꯈꯥ ꯇꯥꯅ ꯑꯩꯈꯣই ꯄꯥꯛꯇꯛꯅꯅ ꯇꯧꯕ ꯉꯝꯅꯅꯕ ꯃꯤꯌꯥꯝꯅ ꯑꯁꯤꯒꯨꯝꯕ ꯃꯤꯐꯝꯁꯤꯡ ꯑꯁꯤ ꯁꯤꯟꯕ ꯍꯧꯕꯤꯔꯣ ꯑꯃꯗꯤ ꯀꯣꯀꯣꯃꯤꯗ ꯄꯥꯎ ꯄꯤꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯂꯥꯛꯑꯒ ꯋꯥꯈꯜ ꯇꯥꯃꯤꯟꯅꯅꯕ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯑꯄꯤꯜ ꯑꯁꯤ ꯃꯌꯥꯝꯗ ꯇꯧꯖꯒꯦ ꯍꯣꯏ ꯀꯣꯀꯣꯃꯤꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯔꯦꯞꯇꯗꯤ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯊꯝꯕꯁꯤ ꯑꯩꯈꯣꯏ ꯁꯨꯡꯄꯥꯝ ꯄꯥꯝꯈꯤꯗꯦ ꯃꯔꯝꯗꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯅ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯐꯥꯎꯗ ꯑꯐꯕ ꯊꯕꯛ ꯑꯃꯇ ꯄꯨꯔꯛꯈꯤꯗ꯭ꯔꯤ ꯍꯟꯗꯛꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯑꯁꯦ ꯃꯤ ꯃꯌꯥꯝ ꯑꯃꯅꯕꯨꯗꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯂꯥꯛꯄꯅꯕꯨ ꯐꯔꯦ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯂꯥꯛꯑꯒꯗꯤ ꯑꯦꯠꯂꯤꯁ ꯑꯩꯈꯣꯏ ꯆꯤꯡ ꯑꯃꯗꯤ ꯇꯝ ꯑꯅꯤꯃꯛꯇ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯗꯅ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯗꯦꯜꯂꯤꯗꯒꯤ ꯑꯩꯈꯣꯏ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯦ ꯇꯧꯔꯛꯑꯀꯥꯟꯗ ꯏꯔꯥꯡ ꯑꯁꯤ ꯊꯨꯅ ꯂꯣꯏꯁꯤꯟꯕꯗ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤꯅ ꯃꯌꯥꯝ ꯌꯥꯝꯅ ꯍꯣꯞꯐꯨꯜ ꯑꯣꯏꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯂꯩꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯑꯁꯤꯅ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯂꯥꯎꯊꯣꯔꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯦ 9ꯒꯤ ꯈꯣꯡꯖꯪ ꯑꯩꯈꯣꯏꯒꯤ ꯍꯥꯏꯋꯦ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯐꯦꯜ ꯑꯣꯏꯈꯤꯕ ꯒꯕꯔꯅꯔꯅ ꯑꯄꯤꯜ ꯇꯧꯈꯤꯕ ꯑꯥꯔꯝ ꯁꯔꯦꯟꯗꯔ ꯇꯧꯔꯣꯏ ꯍꯥꯏꯗꯅ ꯐꯣꯡꯅ ꯁꯤꯡꯅꯔꯒ ꯐꯦꯜ ꯑꯣꯏꯈꯤꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯀꯩꯁꯥꯝꯄꯥꯠꯇꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯂꯨꯋꯥꯡꯊꯦꯝ ꯃꯨꯀꯦꯁ ꯖꯧꯖꯥꯟꯇꯦꯛ ꯑꯦꯔꯤꯌꯥꯗ ꯑꯥꯔꯃꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯁꯠ ꯂꯥꯜꯂꯒ ꯆꯪꯈ꯭ꯔꯒ ꯑꯜꯇꯣ ꯀꯥꯔ ꯑꯃ ꯌꯥꯎꯅ ꯃꯥꯡꯈꯤꯕꯗ ꯊꯤꯕ ꯐꯪꯗꯕ ꯁꯨꯃꯥꯏꯅ ꯇꯧꯅ ꯅꯠꯇꯕ ꯊꯧꯗꯣꯛ ꯃꯌꯥम ꯑꯃ ꯊꯣꯛꯑꯀꯥꯟꯗ ꯁꯣꯝ ꯅꯥꯀꯟꯗ ꯒꯕꯔꯅꯔꯅ ꯂꯧꯃꯤꯒꯤ ꯊꯧꯔꯝ ꯁꯪꯒꯥꯕ ꯆꯠꯂꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯕ꯭ꯂꯤꯛ ꯐꯪꯁꯟ ꯃꯌꯥꯝ ꯌꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯗꯒꯤ ꯄ꯭ꯔꯦꯖꯦꯟꯇꯦꯁꯟ ꯂꯧꯕ ꯇꯧꯔꯒ ꯌꯥꯝꯅ ꯂꯥꯏꯇꯔ ꯑꯩꯈꯣꯏꯒꯤ ꯃꯨꯅꯤꯁꯤꯄꯥꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂ ꯂꯩꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯔꯖꯦꯟꯠ ꯑꯣꯏꯕ ꯑꯦꯃꯔꯖꯦꯟꯁꯤ ꯑꯣꯏꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯡ ꯑꯁꯤ ꯍꯦꯟꯗꯜ ꯇꯧꯕꯒꯤ ꯃꯃꯤ ꯑꯃ ꯌꯥꯝꯅ ꯆꯥꯎꯅ ꯇꯥꯔꯛꯇꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯑꯁꯤ ꯌꯥꯝ ꯁꯥꯡꯅ ꯂꯩꯅꯅꯕꯒꯤ ꯃꯔꯝꯁꯤ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯄꯥꯝꯅꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯨꯠꯇ ꯂꯩꯔꯤꯕꯁꯤ ꯃꯤꯌꯥꯝꯅ ꯈꯟꯅꯔꯝꯕꯅ ꯊꯥ 2 ꯑꯃꯗꯤ 3 ꯁꯤꯒꯤ ꯃꯅꯨꯡꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯑꯁꯤꯅ ꯍꯣꯁꯇꯥꯏꯜ ꯑꯦꯔꯤꯌꯥꯁꯤꯡ ꯁꯦꯅꯤꯇꯥꯏꯖ ꯇꯧꯔꯕ ꯄꯤꯁ ꯕ꯭ꯔꯦꯀꯔ ꯑꯣꯏꯔꯤꯕ ꯄꯤꯁ ꯗꯤꯁꯇꯔꯕ ꯇꯧꯔꯤꯕ ꯏꯂꯤꯃꯦꯟꯁꯤꯡ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯁꯜꯂꯛꯑꯕ ꯑꯗꯨꯃꯥꯏꯅ ꯊꯨꯅ ꯂꯥꯛꯁꯜꯂꯀꯥꯟꯗ ꯃꯈꯣꯏꯅ ꯁꯁꯄꯦꯟ ꯇꯧꯔꯒ ꯊꯝꯃꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤ ꯑꯃꯨꯛ ꯔꯤꯖ꯭ꯌꯨꯝ ꯇꯧꯍꯜꯂꯀꯥꯟꯗ ꯂꯩꯉꯥꯛꯇ ꯁꯤꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨ ꯃꯌꯥꯝꯅ ꯂꯩꯅꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯉꯥꯛ ꯄꯥꯏꯔꯝꯕ ꯃꯦꯖꯣꯔꯤꯇꯤ ꯂꯩꯔꯤꯕ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯍꯣꯞꯂꯦꯁ ꯑꯣꯏꯔꯛꯑꯕꯅꯤꯅ ꯃꯈꯥ ꯇꯥꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤꯅ ꯁꯨꯝ ꯁꯥꯡꯊꯈꯤ ꯇꯥꯔꯒꯗꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯂꯩꯅ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯁꯤꯅ ꯍꯧꯖꯤꯛ ꯂꯩꯊꯣꯛꯑꯒ ꯂꯩꯈ꯭ꯔꯦ ꯃꯈꯣꯏꯅ ꯂꯧꯒꯗꯕ ꯊꯧꯗꯥꯡꯁꯤꯡ ꯂꯧꯗ꯭ꯔꯦ ꯑꯗꯨ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯒꯗꯕꯁꯨ ꯇꯧꯗꯕ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯅ ꯇꯧꯔꯛꯀꯅꯤꯅ ꯈꯟꯕꯁꯨ ꯇꯧꯔꯛꯇ꯭ꯔꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯤꯗꯔ ꯑꯃ ꯈꯜꯂꯒ ꯁꯔꯀꯥꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯃꯦꯖꯣꯔꯤꯇꯤ ꯀ꯭ꯂꯦꯝ ꯇꯧꯔꯒ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨ ꯁꯦꯝꯕ ꯉꯝꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯑꯃꯨꯛ ꯀꯔꯤ ꯊꯥꯖꯕ ꯊꯝꯗꯣꯏꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯉꯁꯤꯗꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯌꯥꯝ ꯆꯥꯎꯅ ꯍꯪꯅꯔꯕꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏꯅ ꯈꯟꯕꯗꯗꯤ ꯃꯁꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯁꯤ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯤꯕ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯑꯁꯤꯅ ꯑꯊꯨꯕꯗ ꯂꯩꯉꯥꯛ ꯀ꯭ꯂꯦꯝ ꯇꯧꯔꯒ ꯂꯩꯉꯥꯛ ꯁꯦꯝꯃꯒ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕ ꯑꯃ ꯃꯗꯨ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯒꯅ ꯃꯣꯏ ꯃꯁꯥ ꯃꯁꯥꯅ ꯗꯤꯖꯣꯜꯕ ꯇꯧꯊꯣꯛꯈ꯭ꯔꯒ ꯃꯣꯏ ꯃꯁꯥ ꯃꯁꯥꯅ ꯔꯤꯖꯥꯏꯟ ꯇꯧꯊꯣꯛꯑꯒ ꯂꯩꯉꯥꯛꯁꯤ ꯂꯣꯏꯁꯤꯜꯂꯒ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯁꯤ ꯊꯥ 6ꯀꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯐ꯭ꯔꯦꯁ ꯃꯦꯟꯗꯦꯠ ꯑꯃ ꯂꯧꯔꯒ ꯑꯅꯧꯕ ꯃꯤꯍꯨꯠꯁꯤꯡ ꯈꯜꯂꯒ ꯑꯩꯈꯣꯏ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯃꯒ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯑꯦꯇꯦꯝ ꯑꯃ ꯇꯧꯕꯗꯨꯅ ꯆꯨꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯁꯤ ꯑꯩꯈꯣꯏ ꯈꯟꯕ ꯍꯧꯔꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯚꯣꯠ ꯀꯥꯔꯒ ꯍꯧꯖꯤꯛ ꯑꯦꯝꯑꯦꯜꯑꯦꯅꯤ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯁꯤꯡ ꯑꯁꯤꯅ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯇꯧꯅꯤꯡꯉꯤꯕ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯦꯖꯣꯔꯤꯇꯤ ꯂꯩꯅ ꯂꯩꯉꯥꯛ ꯁꯦꯝꯕ ꯉꯝꯅ ꯁꯦꯝꯗꯅ ꯂꯩꯔꯤꯕ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯑꯁꯤꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯊꯣꯛꯂꯛꯑꯀꯥꯟꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯕꯤꯏꯡ ꯑꯦ ꯂꯤꯗꯔ ꯑꯣꯐ ꯗ ꯁ꯭ꯇꯦꯠ ꯃꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯐꯖꯅ ꯍꯥꯏꯕ ꯆꯪꯉꯤ ꯑꯃꯤꯠ ꯁꯥꯍꯅ ꯍꯥꯏꯕ ꯉꯥꯏꯕ ꯕꯤꯖꯦꯄꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯅ ꯊꯧꯖꯥꯟꯕꯤꯕ ꯉꯥꯏꯔꯒ ꯁꯦꯟꯇꯔꯅ ꯈꯜꯂꯛꯄ ꯉꯥꯏꯕꯅꯦꯅ ꯁꯨꯝ ꯂꯩꯔꯒꯗꯤ ꯁꯦꯟꯇꯔꯅ ꯈꯟꯒꯦꯔꯥ ꯈꯜꯂꯣꯏꯔꯥ ꯁꯦꯟꯇꯔꯅ ꯈꯜꯂꯁꯨ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕꯒꯤ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯋꯥꯔꯦꯞ ꯐꯤꯔꯦꯞ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯑꯊꯨꯕꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯈꯪꯅ ꯃꯤꯌꯥꯝꯅ ꯚꯣꯠ ꯊꯥꯗꯔꯒ ꯀꯥꯈꯤꯕ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯅ ꯂꯦꯖꯤꯇꯤꯃꯦꯠ ꯂꯤꯗꯔ ꯑꯃ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯇꯨ ꯑꯊꯨꯕꯗ ꯇꯧꯕꯗꯨꯃꯗꯤ ꯌꯥꯝ ꯇꯉꯥꯏ ꯐꯗ꯭ꯔꯦ ꯑꯗꯨ ꯅꯠꯇ ꯇꯥꯔꯒꯗꯤ ꯃꯤꯌꯥꯝꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯁꯨ ꯂꯣꯏꯁꯤꯟꯕ ꯂꯩꯔꯤꯕ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯒ ꯑꯅꯧꯕ ꯐ꯭ꯔꯦꯁ ꯃꯦꯟꯗꯦꯠ ꯑꯃ ꯄꯤꯔꯒ ꯑꯅꯧꯕ ꯂꯨꯆꯤꯡꯕꯁꯤꯡ ꯈꯟꯅꯅꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯃꯗ ꯃꯤꯌꯥꯝꯅ ꯁꯣꯏꯗꯅ ꯄꯥꯝꯅꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯒꯦ ꯅꯣꯡꯃꯩ ꯀꯥꯞꯄꯔꯣꯏꯒꯦ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯄꯥꯝꯃꯦꯅ
कापक्ट्रीरा एमएलए सिंगना मोय मदु सेंदोक ngam changi huji akoini yengmadari noi kapakti sidi kaphalaktabani kaphalakti sidi india government kaphandabani india government kaphandri si kaino hai kanda noi se kaphandraga sati lebagi mami khara tare na haira kanda kuki ga mete ga phamin halaga irang si loisan na ba etemam tawni haibagi moigi home minister na parliament thamba wa si tanana ba lambi machine bani aduga prime minister home minister na parliament da pakum pi ba yamna ba atmosphere ma create tawni hai posting ase ikui kuidana amu posina yanalta matanda moy bunker saba lanban semba kulai pesenba makhoi movement tawba chingda sunglep lepte tongan tongan ba social media singda drone footage meyam uribani ar masi india government na matam khara kaphandabani masi miyam da minam na ba to chathaba thawni masi akoi mla singna ona taina ba wafam da sungale da admaina ngang baduna makhoi si miyam sigi interest ta thabak tawai mahuta delhi gi interest ta hena thabak tawba amit chagi tan da jagoi sanana ba hona ba adum ba wangang sangang ni na koi admain